Happy, you put that down again. My fish over it. Yare, how you want to be? Change later. Narang handle like Romana, I know all of the change who go on the road. I pass her in half, but having no time, or we are to come in there. Yare, some people listen. Hawai chingwai yang napi sini patare napi noina halai re ande da tawi la ji sana pacha sang ni ba ngon ko bu ji da tin namaro mata du gi hona ri ba dian ta te hawai chingwai patare ko ji yang napi patare ji Ma, napi sari hai ke ma, sari hai ke 짝짝 토르시. 자카리 인장부 통함게 한가함가 하와이 짤게 덜 통하면. ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯌꯥꯝ ꯋꯥꯔꯦ ꯍꯥꯏ ꯇꯥꯏꯅꯦ ꯅꯅꯦ ꯁꯥꯟꯇꯤ ꯃꯇꯝ ꯏꯕ ꯅꯪꯉꯣꯟꯗ ꯐꯣꯟꯒ ꯇꯧꯔꯛꯄꯔꯣ ꯇꯧꯔꯛꯇꯦ ꯏꯃꯥ ꯃꯧ ꯍꯥꯏꯁꯤꯗꯤ ꯌꯨꯝ ꯄꯥꯜꯂꯗꯤ ꯉꯝꯅꯕ ꯍꯥꯏꯗꯨꯅꯤ ꯑꯩꯁꯨ ꯄꯥꯜꯂꯤꯁꯤꯗꯤ ꯑꯗꯣ ꯏꯃꯥ ꯃꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯑꯁꯨ ꯃꯣꯏꯒꯤꯁꯨ ꯃꯅꯦꯝ ꯃꯀꯨ ꯄꯥꯜꯂꯤꯕꯅꯤꯅ ꯃꯤꯅ ꯐꯅ ꯈꯟꯅꯔꯣꯏꯗ ꯍꯣꯏꯅꯦ ꯏꯃꯥꯁꯨ ꯈꯪꯉꯤꯕꯅꯤꯅꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯉꯥꯎꯁꯟꯅꯃꯟꯕꯗꯨꯗꯅꯦ ꯏꯃꯥꯁꯤ ꯋꯥꯔꯤꯕꯅꯤꯅꯦ ꯑꯁ ꯏꯃꯥ ꯑꯗꯨꯗ ꯀꯣꯛ ꯁꯥꯗꯅ ꯀꯩꯗꯧꯔꯨꯅꯤꯒꯦ ꯂꯥꯛ ꯆꯥꯛ ꯊꯨꯝ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛ ꯃꯥꯏꯁꯨꯅꯦ ꯃꯥꯒꯤ ꯉꯝꯅꯕ ꯑꯗꯨꯝ ꯍꯤꯡꯖꯔꯁꯤꯅꯤ ꯂꯥꯛꯑꯣ ꯏꯃꯥ ꯍꯣꯏ ꯍꯣꯏ 네, 난 비실도 아직 그냥 뭐. 야왜 수도가 팔아먹 웬다 뭐 이게 내가 뭐 사서 까이 통을 봐. 그이노 제게들이 빠 샴대 엄디다 뭐 어이, 나진 티누네. 나 이제 그때 루퍼시 망하니네 아빠미도. 그이노 빠 샴대 엄디에 생회 나저가 나랑 따문에 용아르가 할락부두다 따호버가 야와 살로 어이, 아이 유프는 가지네. 이상 한 단도 민다티네. 왜 강이 보니네 이죠? 어이, 아이 딩사 가고동 따시네 하. 너는 그러면 몇 들어? 양 들어 못 들어가지 뭐. ꯑꯁꯦꯡꯕꯒꯤ ꯌꯥꯎꯔꯝꯗꯦꯃꯤ ꯇꯥꯃꯣ ꯅꯪꯕꯣ ꯐꯤꯗꯣ ꯁꯨꯗꯣꯛꯑꯒ ꯐꯧꯔꯝꯃꯕꯅꯤ ꯑꯩꯅ ꯇꯥꯃꯣꯗꯤ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯍꯨꯔꯥꯟꯗꯣꯏꯅꯣ Hi, I don't know again. You say no, but the image in the life of Pungrabanido. 마 마시는 삐지 구라미네 마시는 삐지. 아이기 지게도 말아 수래. 나랑 루퍼시 망아 야 하빠모도 야엄들이 뭐지 가만히 떠 있는 하버린데 버샤지. Tolongani, Magini Saban Secretary, Santi Bogano, Dulamani, Mapam, so you get hate money. Hey, Randy. Don't hang up with the moons, coming class had an air. Ishapo, you to the Mikupa Malay, have a yate. Mammy, the one from Tona. 이마는 하기인지고 이마 지금 이 비네트로 아이나 가리스도 야오키버기노 이마나 이거 콩팡고 닝닝친 비리시고 He might be me, maybe. I guess it doesn't go for me, young man. Bunga, Masin is a puzzle. 마나 채우라고 불어 그래 담바 채우는 데 채우라고 하지 무슨 공부를 해? 네, 난 전에 갔다 전사 살려가네 안 가다 저 박тай 안 나는 놈 야야 내가 맘 자는 안 가고 꼬프는 너는 밑에 보내 안 가면가 푸가 제가 거기 렌드는 내 따고 놓아 있대 아도 하나에 나 저 라보니 아도 라보시다네 너 이제 배차 망해 그래 저거 배차 넣어 마늘 라보는 호브라 이메일 광고대. 그런데 왜 버샤도 삐져봐. 아이 그 너비 오늘. 이메일 광고대 탄자 산나가 나 때네 야 그럼 내 민네들이 내 사는 좀 하게 말래 야, 맨이 개발라니. 또 왜 한 번만에 후란 미세. 내가 나를 받자면 돼. 나 사는 것도 말해 호라를 붙잡으러. 이게 말라 나 가족하는 거 거기 안 내지디 뭐 거기 안 내지디. 죽다고 방안 가면 야 부러 미나. 거기 내지디 나라 상장 가고 되는 줄. Namala iro. Aw, Sango lao lao. Janbia, ngora puthoro nani chanti lai.
이남마 시다 파모 해마 쿵욱가 럭토 이만이네 이남마제 인남다지다 아잉바지다 이네 ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯨꯀꯣ ꯍꯥꯏ ꯆꯥꯒ ꯂꯥꯏꯔꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯃꯅꯤ ꯀꯩ ꯊꯕꯛꯅꯣ 이남마 ꯂꯦꯝꯕꯤ ꯅꯆꯥꯅꯨꯄꯤ ꯍꯦꯂꯦꯟꯗꯣ ꯌꯨꯝꯁꯤꯗ ꯊꯝꯕꯤꯔꯣꯅꯦ ꯅꯪꯕꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯃꯅꯦꯝꯄꯣꯛꯀ ꯃꯥꯏ ꯅꯨꯄꯥꯒꯅꯅꯦ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯅꯤ 이남마 ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯗ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯌꯨꯝꯕꯥꯜ ꯑꯗꯨ ꯇꯥꯔꯗꯔ ꯇꯧꯕꯅꯤꯅꯦ ꯃꯆꯥ ꯌꯥꯎꯔꯦ ꯍꯥꯏꯗꯅꯕꯨ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕꯤꯒꯤ ꯏꯃꯨꯡꯗꯨꯗꯕꯨ ꯅꯆꯥꯗꯣ ꯑꯗꯨꯝ ꯊꯝꯃꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯔꯥꯡꯁꯨ 이보은과 맴짜가나네 땀따니 푸비라 마네네 ꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯕꯨ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯕ ꯆꯥꯠꯂ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯨꯕꯣ ꯂꯦꯝꯕꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕꯒꯤ 이මුꯡꯗꯨꯗꯅꯦ ꯅꯆꯥ ꯊꯝꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯂꯧꯁꯟꯕꯤꯔꯣꯁꯤꯀꯣ ꯆꯟꯕꯤ 이ꯕꯨꯡꯉꯣꯗ ꯍꯪꯉꯒ ꯀꯔꯤꯅꯣꯝꯇ ꯈꯟꯅꯁꯤꯗ ꯅꯆꯟꯅꯨꯄꯤꯗꯣ ꯂꯧꯕꯤꯔꯨꯁꯤꯅꯦ ꯅꯣꯏꯕꯣ ꯏꯃꯥ ꯃꯗꯨ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯣꯏꯗ ꯇꯥꯃꯣꯒ ꯇꯥꯟꯅꯈꯤꯁꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯅꯠꯇꯦꯗ ꯃꯤꯅ ꯑꯃꯨꯛ ꯀꯩꯀꯩꯅꯣ ꯍꯥꯏꯅꯕꯤꯔꯒ ꯑꯩꯈꯣꯏꯗꯅ ꯑꯃꯨꯛ ꯕꯗꯅꯥꯝ ꯆꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯑꯩꯒꯤ ꯋꯥꯗꯤ ꯈꯔ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯒ ꯂꯩꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤꯗ ꯅꯨꯄꯤꯅ ꯍꯜꯂꯛꯄ ꯐꯖꯗꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯤꯉꯩ ꯅꯆꯟꯅꯨꯄꯤꯗꯨꯕꯨ ꯁꯥꯔꯪꯗꯨꯅ ꯅꯝꯗꯂ ꯊꯝꯃꯒꯦ ꯍꯥꯏꯔꯣ ꯂꯩꯃꯤꯟꯅꯔꯗꯤ ꯈꯟꯅ ꯆꯩꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯨꯄꯥꯗꯨꯒ ꯃꯥꯒꯕꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯧ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯤꯇꯣꯞꯅ ꯍꯥꯏꯕꯅꯦꯅ ꯃꯋꯥꯒ ꯂꯧꯕꯤꯕꯖꯥꯠ ꯅꯠꯇꯦ ꯏꯃꯨꯡꯁꯤꯒꯤ ꯐꯅꯕ ꯍꯥꯏꯔꯁꯨꯅꯦ ꯐꯠꯇꯕꯤ ꯑꯗꯨꯝ ꯇꯥꯔꯕꯅꯦ ꯑꯩꯁꯦ ꯂꯦꯝꯕꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯍꯦꯂꯦꯟ ꯁꯅꯥꯗꯣ ꯑꯩꯗꯤ ꯂꯧꯁꯟꯕꯤꯔꯣ ꯍꯥꯏꯁꯤꯗ ꯂꯩꯀꯣ ꯑꯩ ꯆꯠꯂꯦ ꯍꯦ ꯅꯪꯅ ꯊꯤꯗꯨꯉꯥꯏ ꯅꯠꯇ꯭ꯔꯥ 이마. ꯂꯩ 이마, 시디 이런다기 꺼내도 만디. ꯑꯦ ꯑꯩꯅ ꯀꯣꯟꯅꯅꯤꯅ ꯄꯤꯔꯤꯕ ꯉꯥꯔꯤꯁꯤꯕꯨ ꯃꯥꯅ ꯀꯣꯟꯅꯔꯣꯏꯌꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯑꯒ ꯌꯨꯝꯁꯤ ꯅꯪꯅ ꯄꯥꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯍꯥ ꯑꯩꯅ ꯄꯥꯟꯖꯕ ꯃꯧꯗꯨ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯈꯔꯤꯗꯀꯣ ꯀꯗꯥꯏꯗꯒꯤ ꯀꯩꯗꯧꯕ ꯌꯥꯔꯣꯒꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯄꯨꯡꯗ ꯍꯟꯀꯠꯅ ꯈꯨꯝꯃꯤ ꯃꯆꯤꯟꯁꯦ ꯃꯁꯤ ꯃꯁꯤ ꯌꯥꯝ ꯀꯟꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯂꯥꯎ 이마, 아이용두다 할라로이게. 안강 보딩다 레이도 럭토라가 임시다 뻔나 레이러게. 이베마 나봉나 ꯌꯨꯝꯗ ꯂꯩꯇꯕꯅꯤꯅꯀꯣ ꯃꯤ ꯃꯃꯥꯡꯗ ꯃꯤꯅ ꯅꯣꯛꯅꯒꯗ꯭ꯔꯥꯅ ꯏꯃꯥꯅ ꯈꯟꯕꯅꯤꯅꯦ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯅꯆꯥꯈꯩꯗꯨꯒꯤ ꯈꯜꯂꯒ ꯈꯔ ꯈꯥꯡꯉꯨ ꯀꯩꯗꯧꯒꯦ 이베마 ꯍꯦꯂꯦꯟ ꯏꯃꯥꯅ ꯍꯥꯏꯔꯁꯨ ꯍꯥꯏꯕꯅꯤ ꯈꯤꯇꯪ ꯈꯟꯅꯕꯩꯁꯨ ꯅꯄꯥꯝ ꯂꯩꯇꯔꯛ ꯃꯤꯅ ꯀꯩ ꯍꯥꯏꯅꯗꯣꯔꯤꯒꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯣꯏ ꯇꯥꯕꯣ ꯂꯩꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤꯁꯨ ꯅꯆꯥ ꯍꯥꯏꯕꯗꯨꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯅꯪꯅ ꯂꯩꯁꯜꯂꯛꯑꯗꯤ ꯂꯝ ꯁꯔꯨꯛ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯂꯝꯅꯦꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯄꯤꯁꯛ ꯄꯤꯛꯄꯁꯤꯗ ꯀꯃꯥꯏꯅ ꯌꯦꯟꯅꯔ ꯂꯩꯗꯣꯔꯤꯒꯦ 이나마, 아이 람기 그쇼 하이로이. 아이용두다 레이보다 얌나 와래. 아힌 kaya 아무수 아이 ตุ้ም드러버니. 이사도기 칼라가 아이 ngasi fauba khangba yabadi khangedana. ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤ ꯅꯪ ꯇꯥꯃꯣꯒ ꯑꯩꯒꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯈꯟꯅꯩ ꯑꯗꯣ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯗꯦ ꯅꯪꯗꯤ ꯈꯤꯇꯪ ꯈꯟꯅꯕꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛ ꯑꯗꯨꯗꯒꯤ ꯐꯣꯟ ꯇꯧꯔꯛ ꯑꯁ ꯅꯣꯏꯁꯤꯡꯁꯤꯗꯤꯅꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯈꯜꯂꯣꯟ ꯇꯧꯏ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯉꯥꯡꯗꯣ ꯕꯣꯔꯗꯤꯡꯗꯩ ꯂꯧꯊꯣꯛ ꯑꯗꯨꯒ ꯌꯨꯝꯗ ꯊꯝꯃꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔ ꯐꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯩꯔꯒꯦ ꯐꯖꯕꯩ ꯇꯥꯏꯞꯇ 이나마, 이베마 ꯑꯗꯨꯃꯛꯁꯨ ꯍꯥꯏꯃꯜꯂꯤ ꯑꯩꯈꯣꯏ 이부모ꯗꯤꯅꯦ ꯉꯥꯎꯁꯟꯅꯗꯦꯗꯣ ꯃꯤꯒꯤꯗꯤꯅꯦ ꯌꯨ ꯊꯛꯇꯅ ꯉꯥꯎꯁꯟꯅꯩꯗꯣ ꯃꯗꯨꯅꯅꯦ ꯇꯧꯔꯤꯕꯅꯤ ꯏꯆꯥꯁꯦ ꯈꯥꯡꯉꯝꯗ꯭ꯔꯤꯕꯅꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯀꯔꯤꯒꯤ ꯍꯥꯏꯃꯟꯕꯅꯣ ꯃꯥꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤꯅ ꯀꯩꯗꯧꯕꯒꯤ ꯅꯨꯄꯥ ꯊꯦꯝꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯩꯅ ꯍꯥꯏꯔꯨꯔꯗꯤ ꯃꯧ ꯐꯠꯇꯕꯤꯅꯦ ꯍꯦꯛꯇ ꯍꯥꯏꯕ
이마ꯁꯨ 망가이 नचानुपीना हल्ला लेगे हाबसे हे युमसिददि हल्ला लेगनु फत्ति खोतिदि हाइदिने हल्ला लेउला हाइबे मोंगदा हाइ आइदि फत्तबिने फत्तबि युमसे लाइबो मोय खोदिने फत्तबिने फत्तबि इमा अयुंदुदा हरखरदि अइना सिदा लाइबा हाइबसे इनमनसु लाना दुम खल्लबा माले अइ सिद्रबा फावबदि वारसु वाना युमबदिदा खंगुरके Bima. Helen, Helen sana. Noi bukan nama itu bro. Si Santia, kari le le kya? Sim le pira kita ungi biar maju le itu bro. Sim mama nak pira kone. Sim dah. Kali pun noi suka dia apa? Si Santia, aku ini mau biput putuk pusin cibo, isi betul lo kayak apa nggak ba? Kali ini nama ngang cibo. Ica ni ni. Lambian thui pira mo na pira bayi wani. Aduh kipur bayi wani. Nang nai mo ngang sih kayaknya. Si Santia, si Santia ni ya, ni pilu kisi ketri urdo. Aduh mau biu ko sukai deh. Aduh, memsa ini yang tadi ni ya, kau tinggal berkanu. Kayaknya memsa nang hai do. Aku nasi ini bersih. Contoh apa nupi sama aja gini. Ceh, pada biar mana aku piu ceh. Ayo jalan. Ini kan bukti je tu tak? Santia, nanti kan jadi no. Ay, ngang ki po lam piru ba ne ba. Adu gi ne, paina da na chao gai tholai sin. Lo ngoi ngung je. Le ka ju kan du sitre. Hala mana ngang ya cuma wa lo gre. Ado kai do jike khoi ma phole ga le kan ji ting ta ro ga ne moi mu chen kan ja de khang ga de ya ro. Khang de moi mane bo si hela ya de ne. Santia. Ye. Ngoi ngung je. Ye. Ki bang ta bre. Ado na se ka ting du ora ba ni na. Kai do jike do han ma ya pho ma ga ne. Le chen tang to ga de ya ro je. Oi adu ne ke ai cha la ge. Khoi nu pi lu mayam je ta na ro ga ne. Kai no khana la se. Ado ni asoi ngam lao de ngai da. Adu ne ke khoi mayam ta na ga ne. Moi nu je. Ko man to si ko je. 说了干的，因为他多吧，这个你用的带那吧，弄用他吧，来个然后不是干的的， Kana ti 你 ke. 比怎么忙对，下一次这忙的挨的，会在都是给多，这个挺累的呢， Hoi 看那个呢， ke. 我等在那个呢看那个到底呀，不， Hoi ke adu de ai cha la ge. Khoi mayam do nu pi lu mayam do. Adu da pulu ki ko je. 走了 Ai cha le ko. 走了都个呢，你们到底不， Hoi ke. 走了走了。 삼창비, 나 뭔가 이러냐? 상과 다 두었더나. 망고 뭐 이동만 다 붙잡기는 돌아있지. 마시 하는 또 보이기다 마산 다 두었거든. 낭이나 삼고 다 두고 막 부당이 일어서 봐야겠다. 낭이나 삼고 다 두고 막 잘라서 이거 강자로 다 두고 해. 그 술래 있다가 낭 아이고 코빵 타라봐. 아 너디? Namang bumiyoy na kan bangamda ba? Tang ko tingin nang nayanjan ba? Tsagi tamok ta mama ay lay hay ba nang kang dabra? Nang ginakot matsatse. Kitek pa ta checken mo paro ito pa ni. Adobo! Tsagi lam yang ka nang tatok pila pa ni. Pwede ka no! Nga tsigi din nang tabira pa ni. Bima! Ima talage! Daw ko yaroy! Masigi mo pisiti! Ima, ay sulaki. Yung sida ay nahiwa nga mo eh. Ima, ngasiti ni ima matang sati, ima nung mane jabu lau belaki. Nang di kang ni ko nang. 아니 집에 길거리 그리도 얘 콩은
ꯍꯣꯜꯂꯤ ꯆꯠꯂꯣ ꯍꯣꯟꯗ꯭ꯔꯦ ꯑꯗꯣ ꯁꯥꯏꯗꯁꯤꯅꯦ ꯃꯥꯅꯦ ꯃꯤꯅ ꯍꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗꯅꯦ ꯁꯤ ꯇꯧꯔꯣ ꯁꯤ ꯈꯪꯗꯅꯕꯅꯦ ꯀꯩꯅꯣ ꯑꯍꯦꯟꯕ ꯄꯣꯠ ꯀꯩꯅꯣ ꯄꯨꯊꯣꯛꯀꯁꯤ ꯈꯪꯕ꯭ꯔꯥ ꯁꯦꯕꯗ ꯍꯌꯦꯡ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁꯤꯔꯅꯤ ꯍꯥꯏꯅꯕ ꯏꯕꯦꯝꯃ ꯅꯆꯟꯅꯨꯄꯤꯗꯣ ꯂꯧꯔꯨꯕꯅ ꯐꯔꯅꯤ ꯃꯣꯏꯒꯤ ꯌꯨꯝꯗꯨꯗꯅꯦ ꯂꯩꯕꯗꯅꯦ ꯏꯆꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯁ ꯀꯩꯅꯣꯗ ꯏꯃꯥ ꯃꯧꯅ ꯍꯜꯂ ꯂꯩꯕ ꯍꯥꯏꯕꯁꯤꯕꯨ ꯐꯖꯕ ꯊꯕꯛꯂꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯁꯨ ꯃꯉꯥꯏ ꯀꯩꯗꯧꯕꯒꯤ ꯃꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯅꯦꯝꯕꯣꯛꯇꯣ ꯐꯨꯔꯤꯅꯣ ꯅꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯟꯁꯨ ꯌꯥꯝ ꯂꯩꯔꯝꯅꯤ ꯃꯔꯥꯜ ꯂꯩꯇꯅ ꯃꯤꯕꯨ ꯄꯪꯐꯨꯗ ꯐꯨ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯐꯨꯗ ꯌꯥꯔꯤꯕ꯭ꯔꯥꯅꯦ ꯑꯩꯅ ꯆꯠꯄꯗ ꯏꯆꯥꯗꯣ ꯇꯞ ꯇꯥꯏꯅ ꯃꯥꯅ ꯐꯨ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯈꯔ ꯈꯪꯍꯟ ꯇꯥꯕꯅꯤ ꯏꯃꯥ ꯃꯤ ꯃꯅꯦꯝꯅ ꯃꯃꯧ ꯋꯥꯔꯛꯆꯕꯅꯤ ꯃꯥꯗꯨ ꯁꯤꯅꯕ ꯐꯨꯕꯗꯤ ꯅꯠꯇꯦꯗꯅ ꯀꯩꯅꯣ ꯈꯪꯗꯦꯕ ꯄꯉꯥꯡꯗ ꯉꯥꯡꯉꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ ꯇꯨ ꯍꯩꯅꯔꯤꯉꯩꯗꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨ ꯇꯧꯔꯤꯒ ꯑꯗꯥ ꯇꯧꯔꯤꯒ ꯍꯥꯏꯗꯣꯏꯔꯕꯅꯤ ꯐꯣꯟ ꯇꯧꯔꯛꯏꯁꯤ나 ꯁꯦ ꯄꯥꯏꯕꯁꯦ ꯏꯃꯥ ꯅꯪ ꯑꯗꯨꯝ ꯄꯥꯏꯌꯨ ꯀꯩꯗꯧꯒꯦ ꯏꯕꯦꯝꯃ ꯇꯜꯂꯕꯅꯦ ꯑꯩꯗꯤ ꯍꯜꯂꯣ ꯀꯩꯗꯧꯔꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯜꯂꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯕꯦꯝꯃ 이마, 아이고 해찬 놀래 있더라 이마. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥ 이마, 이마 이마,